Matamgi Manipuri Wari channel asibu tabiriba khwai pomnamakpu taram nokjari. Ngasi sumahawsagum Ojagi Lamhenbi kuntrani thoisuwa tangkak amok puduna lakjari. Mayam punna taminarasi. First period loyerduna punsibaso makhutna amaduna notebook tu pairaga staff room da changlaklaga chair ama chingthokladuna tapna phamthai. Aduga laidudagi mulakpa notebook do haidokduna kari iriba nu yengli. Atay atopadi yauramdi icham chamna iboirami. Iriba singdu pamba loibaga saungnaba pumbadu phakri. Maya mamangda ngangkibado haujuktada nungairakri. Sir, kari parino. Punsibagi tungdagi Nancy na hairakpani. Punsibadu khangpre khangi. Mamaidu shatlay thorakpada Nancy oirambaduda yam pakhatna notebook do sat khumjaladuna. Kaino masuming naman ni da miss. Nancy so handwriting do haifet uhawbaduda punsibagi managta layriba chair do ngek fam tharduna. Sir, haujiki handwriting do manaba malayri am tingeni. Nancy gi wadu dawada punsibado makok do wangkai. Notebook do makutuna china khangpai paraduna. Yenguranu da miss. Ay kanong tangnung bani. Nancy so punsibana dumainin kaharakpaduda makata na hangludri. Mamay do punsibado onsiladuna. Kari haning mana sir, hekta haibiyo. Punsibaso wantay do pumkangdabagi yahaktang do da haikibani. Nancy na makata tharakpaduda masada ipapakana. Miss, layring mahanggit bani. Kari layring maming no, hekta haibiro sir. Punsibado daw pumkangda makutuna lukhamduda haifet holaduna. Maming do nang bani. Gawkri. Horan yung yoraga nang singlaga hairagi miss. Hoy, yaya sir. Ado, sir, punsibasu karino haibago mamito yung kalagli Nancy sumamay tulog taraga yam ikain biga sadana. Wahama, haidong liba. Punsibadi wakalaran ba kanjada ba nina? Kaywano miss, hekta haibiro. School da haibado nung ay ko na matang jawam da hairagi da sir. Hoy miss adudi, ay washroom powdam da jalo kigi. Punsibado nun bukdu paraga madang jari ngay buk hawgalaga thoragli. Asumna class matang loyerduna sudi thama madam oiragli. Laija kalinaga so school halakpado lambiduda cycle du thawna wari sanari. Anju hay bok dunu ngaidi. Laija na kayam kurage ngamdawa. Nahanwan tharakpani haye hawjibado hospital la layriba mali. Nangdi phone do off tawshilabani na kayamta khangamarine mai pumi haisini. Hospital lagi putharaga nongma chatlase. Ay shinungai bana tebema. Akhoi lems nanani phone off thamalido. Hoi chalose. Nang bade handak ngawga chatori ponida. Linagi wada tabaduda laijusho nukhet tawraga ngasai punsibana hairakiba wahai kharado amuka shuning singlagli. Tanja duda tungdagi horn titit khonglagli. Laijusho cycle do mamaido pre hairaga kanano haibago mamaido tungda haifet lai thoroklaga yinglagli. Punsibo oirambaduda yam thuna mamaido phatka leithoki. Punsibasu karido laijiki managda naksina thaujilaklaga khonjalu kanapna. Cycle do kharyang thoro. Lambida katukaran toro layerno. Wahaido kakhairamlaga punsibado karido speed kan khat thawkri. Laija machinu paithokladuna. Kaino ba? Mana ai cycle thawo ba ekpanai shibo. Mai mathau kai leke basang manabe. Sarnaibo yam setnarai shibo kai matangi no basibo. Lina so cycle do laijiki managdu nakshena thawduna. Haujigiduna kai harami ba. Cycle lo yam yang thaw oi. Lambida ka dukaran tawro lainoi. Mina nungshi haibada so mana yabidoga. Kaino ba mana hainung lise. Sas nupina phagi dagi nai tharaktore ko. Laijadu tablupna. Lina sargi se kai khalino. Laijadi khangjadabanina mamanabini kaina hanglagli Lina so laijigumbani gyanmen tadana panglanglang jabini mathong maram khangdana shetkhumnikli. Sargi ngasagi wahang mayam adai mai mong mo tawshiga khangdeda laija magi se jealousy full the card. Ado minu shibamidade luna tawne haidaine. Laija shu makoka de nomladuna. Dongnabane dumaina. Akhoi che sune dajing khaina yam luna tawe. Akhoi che tanabo mai Alberto da ngawjaba ywane. Ado hawjati dajing khaida pu rokreda.
Lina mamitu ko yang laduna yam pakhatna. Haima, wari ni ngai da laija nang noi ne hin thore. Aha. Ipaga pakhana ni do cycle lu khang ga khamni. Laija suma mai lai thorak lega akoi badu ko yang laga piri piri onthok pani haibago makut na maduna laibak tuda pak thajili. As hendo mene sangmana be. Thuna la hairam ne duga yasuya bidaba nawa sathi bado chei pairaga ngairam ni. Chalo jo. Wari du kon sanarse. Laija suma chino pom tholaga cycle da mamai lai thorak lega Lina da hai fereng laduna. Lina karigumba isai ngau khiba tholadi noi mem changlaga sarga koinari banu pido thugayo ko ai chale. Wai du ka khairam na galai jedo cycle du yam thuna thoduna yum da halakli. Punsi baso firol ko hongda ba makai mathak ta lip laga leiramni. Magi do laija ngai ribani. Laija so sangoi da cycle do khamlam laduna mamai du lai thorak pada punsi bana mathak ta lip laga mangol da yeng tharaga leiram badu ure. Punsi bana dumna yeng lokpado magi thamoi do phathaba ngamlakti. Nungsiba suma sum hengalak pagum tawrakli. Mikop tuda thangna pu mamang ki bagom hek hek tawrakpaduda mathamoi do phathajanaba mamai do phat phat lai thokpani. Ngasi so dumakni masado khangson son tharagli. Yam thona mamai do non tharaga imung da perprop jangki. Punsiba so mamitu khangshuk shuk jalaga machinu phairap jingladuna noklaga tablap sholi. Music number 1. Wahai du khak hairaga punsiba do mamai do anthok laga perprop lagduna thongjal maya duda chap lip laga laija lagpa ngai duna lei. Laija sho beg du makut namana soro soro jinglaga chengkhalakli. Punsiba na thongjal maya da lep laga leiram baduda lepkak tawi. Laija mamitu na punsiba da amuk tang yenglam laga mamai do satnon tharaga thawasa da gam gam lagli. Punsiba so mamitu joithokte sum yeng duna lei. Laija so punsiba ki thongi mapado hendok laga magi romdi ki thongdu hendok ke tawbaga ngaiko wahage. Laija so mamai do punsiba da onsen da bi kai hai kai no sar ai ngasai do sakibane nakhutu yengela yengbino mathong maram khangdaba wa khara hairaga chancellor ga punishment gi namada migi khut lai thatpa ka shukaide punishment ku pichumi asi hairam na Laija do thongdu shat hangduki. Punsiba su khangsaw saw galakli. Proprop jang silak laga Laija gi pambom duda pairaga khangjing jing thokli. Laija di punsiba gi matau duda ngakneng laduna. Kayo sir. Punsiba su Laija gi machina mensalaga mamai dunan tharduna. Khon gano. Ima hoina taraga amu mathakla jen khalakani. Laija mamai du khanglaw law thorakli. Punsiba su Laija gi chinna meliba makhotu law thoklaga wakhal ikan khanthadabi ikoi dana Laija gi makhotu setpai khalaga yengli. Laija su yam thona makhot namaduna phat khumjelli. Punsiba so mamitu phaina Laija da yengladuna khosa thado phajana yenge ai shoikibani. Sargi nathau leite. Machin machado warau rau khumlakli. Punsiba su mayado krak krak chikladuna. Mi loina ai bukinaraga kaigino nang nei bo sugam ki disiba ha nangna lama sugam heli se kaigino ba ngasai gi punishment do nataba punsigi kaw bangam loidaba punishment piurana ha Laija de punsiba na haido mathong khangba nate punsiba gi bokom pidi makutu sat satoklaga rumda gam gam changki punsiba so yam thuna lagduna Laija gi mamang duda pathajilaga thawalaga dawa chalubana phone off thamni na karige ha nang khupang amu chaningbro Laija so thausa na khomlakli ibok hoida chaloi ni kaino phone off thamli do now wari sana na ba mi leitaba gi thamli ni punsiba do khonjalu kitang amuk tap thar do na nang lari kiti kam ta khandabra Laija su ikom kom na shat khom thorakli laik tama do ani kaige haidok ade Punsiba su Laija gi dugumba phat phat khomlakba thawa sadaba matawduda khoidau thitpada loire sir kainam ta hange sir gi madam oidau do photo yawbra amte yenge Punsiba du ngasai kai gyanmen tarudabani masadu tarang amada lairubani Laija na madam palakpaduda haujukta da gyan khangta tai Kadugi akoi bada haifireng laga mamai du shalai thoklaga Laija gi pakom piramdana chatke tawde ngai ko sir madam gi photo amte yenge haba hotana chinge toridu bu kaino
ꯄꯨꯟꯁꯤꯕꯗꯨ ꯌꯥꯝ ꯀꯥꯛꯅ ꯑꯗꯨ ꯌꯦꯡꯂꯛꯀꯗꯧꯗꯣꯏꯅꯣ ꯃꯁꯛ ꯐꯖꯕ꯭ꯔꯥ ꯌꯦꯡꯒꯦ ꯇꯧꯅꯤꯗ ꯌꯦꯡꯍꯟꯅꯤꯡꯗ꯭ꯔꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯇꯟꯖꯥꯗꯨꯗ ꯄꯨꯟꯁꯤꯕꯒꯤ ꯐꯣꯟꯗꯨ ꯀꯣꯜ ꯂꯥꯛꯂꯦ ꯄꯨꯟꯁꯤꯕꯁꯨ ꯄꯣꯀꯦꯠꯇꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯂꯥꯏꯖꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯊꯣꯛꯈ꯭ꯔꯦ ꯂꯥꯏꯖꯁꯨ ꯃꯆꯤꯟꯗꯨ ꯁꯨꯒꯠꯂꯒ ꯃꯆꯤꯟꯗ ꯄꯦꯟꯗꯅ ꯁꯣꯜꯂꯛꯂꯤ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯒ ꯀꯔꯤꯒꯤ ꯑꯩꯒꯤꯗꯃꯛꯇ ꯋꯥꯔꯤꯅꯣ ꯀꯣꯏꯅꯁꯦꯁꯨ ꯌꯥꯗꯕ ꯈꯨꯄꯥꯛꯅꯁꯨ ꯊꯥꯕꯤꯕ ꯑꯗꯨꯒ ꯃꯥꯅ ꯂꯝꯍꯦꯟꯕꯒꯤ ꯄꯅꯤꯁꯃꯦꯟ ꯀꯥꯏꯅ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯗ ꯅꯤꯄꯠꯇꯕ ꯅꯪꯃꯛꯇꯅꯦ ꯅꯪ ꯅꯨꯄꯤ ꯀꯥꯏꯅꯔꯣꯀꯣ ꯅꯪ ꯍꯥꯏꯁꯤꯅꯤꯅ ꯋꯥꯍꯩꯗꯣ ꯍꯥꯏꯔꯒ ꯂꯥꯏꯖꯗꯣ ꯐꯩꯁꯥꯎꯅꯅ ꯀꯥꯡꯒꯤ ꯊꯣꯡꯗꯨ ꯒꯝꯒ ꯊꯤꯡꯖꯤꯜꯂꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯑꯁꯣꯝꯗꯁꯨ ꯂꯦꯝꯕꯤꯒ ꯅꯟꯗꯨꯒꯁꯨ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯃꯣꯏ ꯕꯕꯥꯗꯤ ꯆꯥꯛ ꯆꯥꯕꯤꯔꯕ꯭ꯔꯣ ꯆꯥꯔꯤ ꯅꯣꯏꯗꯤ ꯆꯥꯔꯕꯣ ꯆꯥꯗ꯭ꯔꯤ ꯏꯆꯟꯅ ꯊꯣꯡꯂꯤ ꯅꯍꯥꯟ ꯏꯆꯟ ꯍꯣꯏ ꯆꯠꯂꯨꯕꯗꯣ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯍꯥꯏꯒꯦ ꯏꯆꯟꯅꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯏꯅ ꯍꯥꯏ ꯃꯈꯣꯏ ꯕꯕꯥ ꯐꯩ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯃꯣꯏ ꯕꯕꯥꯗꯤ ꯀꯩꯗꯧꯉꯩꯗ ꯂꯥꯛꯀꯅꯤ ꯍꯥꯡꯆꯤꯠꯀꯨꯝꯕꯒꯗꯤ ꯂꯥꯛꯀꯗ꯭ꯔꯥ ꯕꯕꯥ ꯂꯥꯛꯑꯒ ꯑꯃꯨꯛ ꯆꯠꯂꯨꯁꯤ ꯍꯣ ꯆꯠꯁꯤ ꯑꯗꯣ ꯕꯕꯥ ꯏꯆꯟꯁꯨ ꯍꯣꯁꯄꯤꯇꯥꯜ ꯆꯠꯄ ꯍꯧꯒꯗꯧꯁꯦ ꯃꯣꯏ ꯕꯕꯥ ꯂꯥꯛꯑꯒ ꯆꯠꯃꯤꯟꯅꯒꯦ ꯑꯍꯥꯟꯕ ꯆꯠꯄꯗꯣ ꯃꯊꯟꯇꯗꯤ ꯇꯜꯂꯦꯅ ꯇꯧꯔꯒ ꯂꯩꯔꯦꯅꯦ ꯂꯩꯁꯦꯝꯕꯒꯤ ꯃꯄꯥꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯂꯩꯁꯦꯝꯕꯅꯁꯨ ꯂꯥꯛꯑꯣ ꯍꯥꯏꯔꯗꯨꯕꯨ ꯀꯣꯛ ꯆꯠꯀꯦ ꯍꯥꯏꯗꯦꯅꯦ ꯑꯩꯅꯁꯨ ꯍꯥꯏꯔꯤꯅꯤ ꯅꯆꯥꯅꯨꯄꯤꯁꯤꯅ ꯌꯥꯗꯦꯌꯦ ꯑꯗꯣ ꯆꯠꯂꯨ ꯍꯥꯏꯌꯨ ꯀꯩꯗꯧꯔꯒꯦ ꯂꯦꯝꯕꯤꯗꯨ ꯈꯣꯟꯖꯦꯜꯗꯨ ꯈꯤꯇꯪ ꯇꯞꯊꯔꯗꯨꯅ ꯑꯩꯈꯣꯏ ꯏꯆꯟꯁꯦ ꯂꯩꯁꯦꯝꯕꯒ ꯃꯔꯤ ꯂꯩꯅꯔꯤ ꯃꯥꯜꯂꯤꯅꯦ ꯅꯟꯗꯣꯗꯨ ꯏꯀꯣꯝ ꯀꯣꯝꯅ ꯑꯗꯨꯝ ꯈꯨꯝꯗꯣꯔꯛꯂꯤ ꯑꯗꯨꯗꯤ ꯌꯥꯝ ꯐꯩ ꯀꯩꯅꯣ ꯃꯣꯏ ꯃꯁꯥ ꯃꯇꯤꯛ ꯆꯥꯅꯔꯕ ꯉꯥꯛꯇꯅꯤ ꯃꯁꯥ ꯃꯁꯥꯅꯕꯨ ꯌꯥꯅꯔꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯨꯄꯤꯁꯤꯒꯤꯗꯤ ꯈꯟꯗ꯭ꯔꯦ ꯅꯆꯥꯅꯨꯄꯥꯁꯤꯅ ꯀꯝꯗꯧꯗꯣꯏꯅꯣ ꯃꯣꯏ ꯕꯕꯥ ꯅꯨꯄꯤꯁꯨ ꯑꯃꯠꯇ ꯀꯣꯏꯗꯦ ꯍꯥꯏ ꯏꯍꯦ ꯅꯨꯄꯤ ꯍꯥꯏꯔꯒ ꯑꯩꯗꯤ ꯀꯥꯎꯊꯣꯛꯂꯨꯔꯦ ꯅꯍꯥꯟꯋꯥꯏ ꯑꯩꯒ ꯀꯣꯂꯦꯖ ꯇꯝꯃꯤꯟꯅꯔꯛꯄ ꯆꯥꯎꯕꯗꯣ ꯅꯪ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ ꯅꯍꯥꯟꯋꯥꯏ ꯃꯣꯏ ꯕꯕꯥꯒ ꯑꯩꯈꯣꯏ ꯍꯣꯁꯇꯦꯜꯗꯒ ꯂꯥꯛꯃꯤꯟꯅꯕꯗꯨꯔꯥ ꯍꯣꯏꯅꯦ ꯅꯤꯡꯁꯤꯡꯉꯦ ꯀꯣꯂꯦꯖ ꯂꯣꯏꯈꯤꯕꯗꯒꯤ ꯑꯗꯨꯝ ꯂꯣꯏꯅꯈꯤꯗ꯭ꯔꯦꯗ ꯅꯍꯥꯟ ꯑꯩꯅ ꯕꯖꯥꯔꯗ ꯆꯠꯄꯗꯨꯗ ꯊꯦꯡꯅꯔꯛꯏꯅꯦ ꯃꯇꯝ ꯀꯨꯏꯅ ꯎꯅꯔꯨꯗꯕꯗꯨꯗ ꯍꯣꯇꯦꯜ ꯑꯃꯗ ꯆꯪꯂꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯗ ꯃꯆꯥꯅꯨꯄꯤ ꯑꯍꯟꯗꯣ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕ ꯌꯥꯔꯦ ꯊꯕꯛꯁꯨ ꯇꯧꯔꯦ ꯍꯥꯏꯒꯨꯝ ꯇꯧꯏ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯃꯣꯏꯕꯥ ꯆꯥꯎꯕꯗꯨꯁꯨ ꯑꯗꯨꯝ ꯐꯩ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯨꯃꯁꯨ ꯊꯕꯛ ꯇꯧꯔꯦ ꯍꯥꯏꯔꯕꯅꯤꯅ ꯑꯩꯈꯣꯏ ꯁꯅꯥꯒꯤ ꯃꯧ ꯑꯣꯏꯒꯦ ꯍꯥꯏꯅ ꯐꯥꯒꯤ ꯍꯦꯛ ꯍꯥꯏꯗꯣꯛꯂꯨꯔꯦ ꯑꯩꯁꯨ ꯆꯥꯎꯕꯁꯨ ꯌꯥꯊꯣꯔꯛꯑꯦꯗꯅ ꯅꯪꯒ ꯏꯃꯧ ꯌꯦꯡꯕ ꯂꯥꯛꯑꯒꯦꯅ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯆꯥꯎꯕꯁꯨ ꯍꯔꯥꯎ ꯑꯗꯨꯝ ꯌꯥꯍꯧꯏ ꯂꯦꯝꯕꯤꯗꯨ ꯌꯥꯝ ꯈꯪꯅꯤꯡꯅ ꯃꯁꯛ ꯃꯇꯧꯗꯤ ꯀꯝꯗꯧꯏ ꯍꯥꯏꯒꯦ ꯃꯣꯏ ꯕꯕꯥ ꯃꯁꯛ ꯃꯇꯧꯒꯗꯤ ꯌꯥꯝ ꯐꯖꯩ ꯑꯩ ꯐꯣꯇꯣꯗ ꯎꯔꯦꯅꯦꯍꯦ ꯃꯃꯤꯡꯗꯤ ꯀꯔꯤ ꯀꯧꯏ ꯍꯥꯏꯒꯦ ꯃꯣꯏꯕꯥ ꯃꯦꯂꯩ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯔꯛꯈꯤꯕꯅꯤꯅꯦ ꯑꯣ ꯃꯤꯡꯗꯤ ꯐꯖꯩꯅꯦ ꯑꯗꯣ ꯃꯣꯏꯕꯥ ꯑꯩꯈꯣꯏ ꯁꯅꯥꯅꯕꯨ ꯌꯥꯔꯛꯀꯗ꯭ꯔꯣ ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯣꯏꯅꯣ ꯃꯥꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯂꯩꯕꯁꯨ ꯅꯠꯇꯦ ꯌꯥꯐꯝ ꯊꯣꯛꯏ ꯀꯩꯅꯣ ꯃꯥ ꯃꯁꯥꯅꯁꯨ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕ ꯇꯧ ꯍꯥꯏꯅ ꯑꯌꯥꯕ ꯄꯤꯈ꯭ꯔꯗꯨꯅꯤ ꯈꯪꯗꯦ ꯃꯣꯏ ꯕꯕꯥ ꯂꯥꯛꯑꯒꯅꯦ ꯀꯔꯤꯅꯣ ꯈꯟꯅꯔꯁꯤ ꯏꯆꯟꯗꯣ ꯆꯥꯛ ꯊꯣꯡꯍꯧꯕꯅꯤ ꯑꯝꯇ ꯌꯦꯡꯂꯨꯈꯤꯒꯦ ꯍꯣꯏ ꯑꯗꯣ ꯏꯆꯟꯗꯣ ꯌꯨꯝꯗ ꯁꯨꯝ ꯂꯩꯔꯒ ꯃꯇꯝ ꯃꯥꯡꯍꯟꯗꯅꯅꯦ ꯍꯣꯁꯄꯤꯇꯥꯜꯗꯣ ꯑꯩ ꯌꯥꯎꯗ꯭ꯔꯁꯨ ꯑꯗꯨꯝ ꯆꯠꯂꯨ ꯍꯥꯏꯌꯨꯀꯣ ꯍꯣꯏꯅꯦ ꯃꯥꯁꯨ ꯃꯣꯏ ꯑꯃꯗꯨꯒꯤ ꯃꯃꯥꯡꯗꯨꯗ ꯏꯀꯥꯏꯗꯅ ꯇꯧꯖꯔꯤꯅꯤ ꯑꯁꯨꯝꯅ ꯐꯣꯟꯗꯨ ꯊꯝꯅꯈ꯭ꯔꯦ ꯐꯣꯟꯗꯤ ꯊꯝꯅꯈꯤꯕꯒ ꯂꯦꯝꯕꯤꯗꯣ ꯂꯤꯡꯖꯣꯜꯒꯤ ꯆꯥꯛ ꯊꯣꯡꯐꯝꯗꯨꯗ ꯆꯪꯂꯛꯂꯒ ꯃꯄꯥꯟ ꯍꯥꯏꯔꯛꯄ ꯋꯥꯗꯣ ꯂꯤꯡꯖꯣꯜꯗ ꯇꯝꯂꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯉꯁꯤꯗꯤ ꯔꯟꯕꯤꯔꯗꯣ ꯉꯟꯇꯥꯅ ꯁ꯭ꯀꯨꯜ ꯆꯠꯈ꯭ꯔꯦ ꯄꯨꯟꯁꯤꯕꯁꯨ ꯁ꯭ꯀꯨꯜ ꯉꯟꯅ ꯂꯣꯏꯁꯤꯜꯂꯤ ꯂꯥꯏꯖꯁꯨ ꯃꯥꯅ ꯉꯜꯂꯦꯅ ꯂꯣꯏꯁꯤꯜꯂꯤꯕꯅꯤ ꯑꯗꯨꯕꯨ ꯄꯨꯟꯁꯤꯕꯅ ꯍꯥꯟꯈ꯭ꯔꯦ ꯉꯁꯤꯗꯤ ꯃꯇꯝꯒꯤ ꯑꯑꯣꯟꯕ ꯍꯥꯏꯒꯗ꯭ꯔꯥ ꯂꯥꯏꯖꯅ ꯇꯧꯔꯝꯕ ꯄꯨꯝꯅꯃꯛ ꯄꯨꯟꯁꯤꯕꯅ ꯃꯍꯨꯠ ꯁꯤꯜꯂꯛꯂꯤ ꯄꯨꯟꯁꯤꯕꯗꯨ ꯃꯈꯥꯗ ꯀꯨꯝꯂꯒ ꯂꯥꯏꯖ ꯊꯣꯔꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯁꯃꯥꯡꯗ ꯃꯣꯠꯁꯨ ꯃꯣꯠꯇꯕ ꯒꯥꯔꯤꯗꯣ ꯀꯟꯊꯣꯛꯄ ꯁꯥꯔꯒ ꯂꯩ ꯂꯥꯏꯖꯁꯨ ꯕꯦꯒꯇꯨ ꯌꯥꯟꯁꯤꯜꯂꯒ ꯏꯃꯨꯡꯗꯒꯤ ꯀꯟꯅ ꯆꯦꯟꯊꯣꯔꯛꯂꯤ ꯄꯨꯟꯁꯤꯕꯅ ꯁꯃꯥꯡꯗ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯂꯥꯏꯖꯗꯨ ꯆꯞ ꯂꯦꯞꯂꯒ ꯌꯦꯡꯂꯒ ꯂꯩꯊꯣꯛꯈ꯭ꯔꯦ ꯄꯨꯟꯁꯤꯕꯁꯨ ꯂꯥꯏꯖ ꯊꯣꯛꯂꯛꯄꯗꯨ ꯈꯪꯂꯤꯕꯅꯤ ꯑꯗꯨꯕꯨ ꯌꯦꯡꯁꯤꯟꯅꯗꯕ ꯁꯥꯔꯒ ꯒꯥꯔꯤꯗꯨ ꯐꯠ ꯀꯟꯊꯣꯛꯄ ꯂꯥꯛꯅꯔꯦ ꯂꯥꯏꯖꯁꯨ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯄ꯭ꯔꯞ ꯂꯥꯛꯇꯨꯅ ꯁꯪꯒꯣꯏꯗꯒꯤ ꯁꯥꯏꯀꯜꯗꯨ ꯁꯨꯃꯥꯡꯗ ꯏꯟꯊꯔꯛꯂꯤ ꯄꯨꯟꯁꯤꯕꯁꯨ ꯒꯥꯔꯤꯗꯨꯗ ꯀꯟꯊꯣꯛꯂꯤꯕꯗꯨ ꯆꯞ ꯂꯦꯞꯂꯒ ꯂꯥꯏꯖꯗ ꯌꯦꯡꯂꯗꯨꯅ ꯁꯥꯏꯀꯜꯗꯣ ꯈꯥꯝꯃꯝꯃꯣ ꯑꯗꯨꯒ ꯅꯪꯁꯤꯜꯂꯣ ꯂꯥꯏꯖꯁꯨ ꯆꯞ ꯂꯦꯞꯂꯤ ꯃꯥꯒꯤ ꯍꯧꯅꯕꯤ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯇꯕꯤ ꯁꯨꯝ ꯍꯥꯏꯔꯛꯂꯤ ꯀꯩꯒꯤꯅꯣ ꯁꯥꯔ ꯁ꯭ꯀꯨꯜ ꯊꯦꯡꯉꯦ ꯑꯁꯨꯛ ꯌꯥꯝ ꯉꯜꯂꯤꯁꯤꯕꯣ ꯁ꯭ꯀꯨꯜꯗ ꯀꯩꯗꯧꯔꯨꯒꯦ ꯍꯥꯏꯅꯣ
ꯂꯥꯏꯖꯁꯨ ꯏꯄꯟ ꯄꯟꯗꯦ ꯏꯁꯩ ꯈꯨꯝꯂꯛꯂꯤ ꯁ꯭ꯀꯨꯜꯗ ꯃꯤ ꯉꯥꯏꯔꯝꯒꯅꯤ ꯀꯅꯥꯃꯤ ꯔꯥꯁ ꯂꯥꯏꯖꯒꯤ ꯋꯥꯗꯨ ꯇꯥꯕꯗꯨꯗ ꯄꯨꯟꯁꯤꯕꯗꯣ ꯇꯤꯡ ꯂꯥꯎꯈ꯭ꯔꯦ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇꯨꯗ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯅꯪ ꯇꯥꯏꯗꯣ ꯄꯤꯔꯣ ꯂꯥꯏꯖꯁꯨ ꯉꯔꯥꯡ ꯔꯥꯁꯅ ꯂꯣꯟꯕꯤꯕ ꯇꯥꯏꯗꯣ ꯁꯤꯗꯣꯛꯂꯗꯨꯅ ꯐꯩꯔꯦꯡ ꯇꯨꯔꯦꯡ ꯂꯣꯜꯂꯒ ꯊꯑꯣꯏꯅ ꯊꯣꯔꯛꯂꯤꯕꯅꯤ ꯀꯩꯝꯇ ꯊꯧꯁꯥꯗꯅ ꯑꯗꯨꯝ ꯈꯨꯝꯂꯛꯂꯤ ꯌꯥꯅꯤ ꯄꯨꯟꯁꯤꯕꯁꯨ ꯁꯥꯎꯅꯤꯡꯕꯣꯏ ꯀꯔꯤ ꯑꯣꯏ ꯄꯥꯏꯔꯝꯕ ꯐꯤꯗꯣ ꯁꯠ ꯂꯪꯊꯣꯛꯂꯒ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯥꯏꯖꯒꯤ ꯉꯛꯁꯝꯗꯒꯤ ꯇꯥꯏꯗꯣ ꯂꯧꯊꯣꯛꯂꯒ ꯃꯥꯒꯤ ꯉꯛꯁꯝꯗꯨꯗ ꯍꯧꯖꯤꯜꯂꯤ ꯑꯗꯨꯒ ꯇꯥꯏꯗꯣ ꯂꯣꯟꯕ ꯍꯧꯔꯦ ꯂꯥꯏꯖꯗꯤ ꯄꯨꯟꯁꯤꯕꯒꯤ ꯃꯇꯧꯗꯨꯗ ꯉꯛꯁꯨ ꯉꯛꯂꯤ ꯅꯣꯛꯅꯤꯡꯕꯅꯁꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯤ ꯃꯃꯥꯏꯗꯨ ꯂꯨꯛꯊꯔꯒ ꯃꯈꯣꯟ ꯍꯧꯍꯟꯗꯕꯤ ꯃꯆꯤꯟ ꯃꯦꯟꯁꯤꯜꯂꯒ ꯅꯣꯛꯂꯤ ꯄꯨꯟꯁꯤꯕꯁꯨ ꯇꯥꯏꯗꯨ ꯂꯣꯟꯕ ꯂꯣꯏꯔꯒ ꯂꯥꯏꯖꯒꯤ ꯉꯛꯁꯝꯗꯨꯗ ꯁꯠ ꯍꯧꯖꯤꯜꯂꯒ ꯑꯩꯕꯨ ꯁꯥꯎꯍꯟꯒꯅꯨ ꯅꯨꯄꯥꯒ ꯀ꯭ꯂꯥꯁ ꯃꯅꯨꯡꯗ ꯂꯥꯡꯁꯤꯟꯅꯔꯒ ꯂꯩꯒꯅꯨ ꯂꯥꯏꯔꯤꯛ ꯄꯥꯎ ꯌꯥꯏ ꯆꯠꯂꯣ ꯂꯥꯏꯖꯁꯨ ꯇꯨꯃꯤꯟꯅ ꯃꯃꯥꯏꯗꯨ ꯂꯣꯟꯊꯔꯒ ꯑꯗꯨꯃꯛꯂꯤ ꯄꯨꯟꯁꯤꯕꯁꯨ ꯈꯣꯟꯖꯜꯂꯒ ꯅꯞꯅ ꯈꯪꯉꯥꯏ ꯍꯥꯏꯔꯛꯂꯤ ꯆꯠꯂꯣ ꯍꯥꯏꯕꯅꯤ ꯁꯥꯏꯀꯜꯗꯣ ꯊꯧꯔꯒ ꯃꯥꯡꯗ ꯆꯠꯂꯣ ꯑꯩ ꯇꯨꯡꯗ ꯏꯟꯅꯔꯛꯀꯦ ꯂꯥꯏꯖꯁꯨ ꯈꯪꯄ꯭ꯔꯦ ꯈꯪꯉꯤ ꯃꯁꯥꯗꯨ ꯄꯥꯈꯠꯅ ꯁꯥꯏꯀꯜꯗꯨꯗ ꯁꯠ ꯀꯟꯈꯠꯂꯒ ꯊꯧꯕ ꯍꯧꯔꯤ ꯄꯨꯟꯁꯤꯕꯁꯨ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯏꯖꯒꯤ ꯃꯇꯨꯡ ꯑꯣꯏꯔꯞꯅ ꯏꯟꯅꯩ ꯄꯨꯟꯁꯤꯕꯅ ꯃꯥꯒꯤ ꯃꯅꯤꯡꯗ ꯏꯟꯅꯔꯒ ꯂꯥꯛꯄꯗꯨꯗꯤ ꯂꯥꯏꯖꯗꯤ ꯂꯣꯏꯔꯤ ꯑꯃꯨꯛꯇꯣꯏꯕ ꯍꯔꯥꯎꯕꯗ ꯅꯨꯄꯥꯗꯨꯗꯤ ꯃꯁꯥꯗꯨ ꯇꯦꯟꯁꯟ ꯑꯃꯗ ꯂꯩꯈꯤꯕꯅ ꯃꯃꯤꯠꯇꯨ ꯁꯨꯛꯆꯜꯂꯒ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯑꯅꯤꯗꯣ ꯁ꯭ꯀꯨꯜ ꯌꯧꯔꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯇꯝꯅꯤ ꯅꯨꯡꯁꯥꯁꯨ ꯌꯥꯝ ꯁꯥꯏ ꯑꯦꯛꯖꯥꯝ ꯃꯌꯥ ꯁꯤꯜꯂꯛꯄꯒꯤ ꯁꯅꯥꯍꯜꯅ ꯃꯥꯒꯤ ꯁ꯭ꯄꯤꯆ ꯄꯤꯔꯤꯉꯩ ꯇꯥꯂꯛꯇꯨꯗ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯃꯔꯛꯇ ꯇꯨꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯕꯗꯨꯗ ꯁꯥꯇ꯭ꯔ ꯃꯌꯥꯝꯗꯣ ꯗ꯭ꯔꯨꯡ ꯍꯦꯛꯇ ꯍꯣꯞꯆꯜꯂꯤ ꯄꯨꯟꯁꯤꯕꯁꯨ ꯍꯥꯊꯨ ꯆꯦꯟꯁꯤꯜꯂꯛꯂꯤ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇꯨꯗ ꯂꯤꯠꯁꯤꯜꯂꯛꯂꯒ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯂꯤ ꯂꯥꯏꯖꯁꯨ ꯃꯁꯥꯗꯣ ꯐꯗ꯭ꯔꯥꯛ ꯇꯥꯔꯒ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯒ꯭ꯌꯥꯟ ꯃꯥꯡꯂꯒ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯝꯕꯗ ꯎꯕꯗ ꯄꯨꯟꯁꯤꯕꯗꯣ ꯂꯥꯏꯖꯕꯨ ꯀꯣꯟꯈꯠꯄꯁꯨ ꯇꯧꯗꯦ ꯆꯞ ꯇꯤꯡꯅ ꯂꯦꯞꯂꯒ ꯃꯁꯥꯗꯣ ꯏꯄꯥ ꯄꯥꯈꯠꯅ ꯈꯣꯟꯖꯦꯜꯗꯣ ꯍꯧꯅ ꯀꯧꯔꯛꯂꯤ ꯑꯉꯥꯡ ꯑꯟꯖꯨ ꯀꯂꯤꯅꯥꯒꯁꯨ ꯅꯥꯀꯟ ꯑꯅꯤꯗꯨꯗ ꯐꯝꯊꯔꯒ ꯑꯟꯖꯨꯅ ꯂꯥꯏꯖꯕꯨ ꯈꯪꯀꯣꯟ ꯀꯣꯟꯈꯠꯂꯗꯨꯅ ꯂꯥꯏꯖꯥ ꯀꯩꯗꯧꯔꯒꯦꯁꯦ ꯍꯥ ꯀꯩꯗꯧꯔꯒꯦꯕ ꯂꯤꯅꯥꯁꯨ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯔꯗꯨꯅ ꯂꯥꯏꯖꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯆꯔꯣꯏ ꯃꯤꯠ ꯄꯥꯡꯉꯨꯁꯦ ꯆꯔꯣꯏ ꯇꯟꯖꯥꯗꯨꯗ ꯔꯥꯁꯨ ꯐꯠ ꯐꯥꯎꯖꯤꯜꯂꯛꯂꯤ ꯃꯁꯥꯗꯣ ꯌꯥꯝ ꯄꯥꯈꯠꯅ ꯂꯤꯅꯥꯒꯤ ꯃꯅꯥꯛꯇꯨꯗ ꯈꯪꯐꯝ ꯐꯝꯊꯔꯒ ꯂꯥꯏꯖꯕꯨ ꯀꯧꯔꯛꯂꯤ ꯂꯥꯏꯖꯥ ꯑꯣꯖꯥꯁꯤꯡ ꯈꯔꯅ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨ ꯀ꯭ꯂꯥꯁꯔꯨꯝꯗ ꯆꯪꯍꯟꯈ꯭ꯔꯦ ꯑꯗꯨꯒ ꯑꯣꯖꯥ ꯈꯔꯅ ꯃꯌꯥꯝ ꯑꯣꯝꯁꯤꯜꯂꯤꯕꯗꯨꯗ ꯆꯦꯟꯁꯤꯟꯅꯔꯛꯂꯤ ꯔꯟꯕꯤꯔꯁꯨ ꯄꯥꯈꯠꯅ ꯑꯟꯖꯨꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯂꯒ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯏ ꯍꯥꯏꯔꯝꯕꯅꯦ ꯁꯥꯔ ꯄꯨꯟꯁꯤꯕꯗꯤ ꯃꯌꯥꯝꯅ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯗ꯭ꯔꯤ ꯃꯪꯂꯒ ꯑꯗꯨꯃꯛ ꯂꯦꯞꯂꯒ ꯂꯩꯈ꯭ꯔꯦ ꯑꯦꯟꯖꯦꯜꯁꯨ ꯅꯥꯀꯟꯗꯒꯤ ꯍꯥꯏꯔꯛꯂꯤ ꯇꯥꯃꯣꯆꯥ ꯏꯁꯤꯡ ꯊꯥꯁꯤ ꯔꯟꯕꯤꯔꯁꯨ ꯂꯥꯏꯖꯒꯤ ꯃꯀꯣꯛꯇꯨꯗ ꯄꯥꯏꯔꯒ ꯑꯁ ꯃꯀꯣꯛꯁꯦ ꯌꯥꯝ ꯁꯥꯏꯅꯦ ꯔꯟꯕꯤꯔꯗꯣ ꯃꯃꯥꯏꯗꯨ ꯁꯥꯂꯩ ꯊꯣꯔꯛꯂꯒ ꯄꯨꯟꯁꯤꯕꯗ ꯌꯦꯡꯂꯗꯨꯅ ꯈꯣꯟꯖꯦꯜꯗꯨ ꯌꯥꯝ ꯄꯥꯈꯠꯅ ꯄꯨꯟꯁꯤꯕ ꯑꯩꯒꯤ ꯔꯨꯝꯗꯒꯤ ꯏꯁꯤꯡ ꯑꯝꯇ ꯄꯨꯔꯛꯎ ꯔꯟꯕꯤꯔꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯄꯨꯟꯁꯤꯕꯗꯣ ꯍꯧꯖꯤꯛꯇꯨꯗ ꯒ꯭ꯌꯥꯟ ꯇꯥꯏ ꯃꯁꯥꯗꯣ ꯑꯐꯤꯡ ꯑꯐꯥꯏꯒꯨꯝ ꯁꯠ ꯍꯥꯏꯔꯛꯂꯤ ꯍꯣꯏ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄꯨꯟꯁꯤꯕꯗꯣ ꯀꯟꯅ ꯆꯦꯟꯈꯤ ꯁꯅꯥꯍꯥꯒ ꯔꯟꯕꯤꯔꯒꯅ ꯂꯥꯏꯖꯒꯤ ꯀꯨꯛꯇꯣꯟꯗ ꯁꯣꯔ ꯀꯥꯝꯁꯤꯜꯂꯤ ꯑꯗꯨꯒ ꯑꯟꯖꯨ ꯂꯤꯅꯥ ꯑꯦꯟꯖꯦꯜꯅ ꯂꯥꯏꯖꯒꯤ ꯃꯈꯨꯠꯇꯨ ꯅꯩꯕꯤꯔꯤ ꯄꯨꯟꯁꯤꯕꯁꯨ ꯁꯣꯔ ꯊꯕꯦꯠ ꯍꯣꯜꯂꯒ ꯏꯁꯤꯡ ꯕꯣꯇꯜꯗꯨ ꯄꯥꯏꯔꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯑꯦꯟꯖꯦꯜꯗ ꯄꯤꯔꯤ ꯑꯦꯟꯖꯦꯜꯁꯨ ꯕꯣꯇꯜꯗꯨ ꯃꯈꯨꯝ ꯍꯥꯡꯗꯣꯛꯂꯗꯨꯅ ꯂꯥꯏꯖꯒꯤ ꯃꯀꯣꯛꯇꯨꯗ ꯏꯁꯤꯡ ꯊꯥꯕꯤꯔꯤ ꯄꯨꯟꯁꯤꯕ ꯃꯁꯥꯗꯣ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃ ꯏꯇꯥ ꯇꯥꯗ꯭ꯔꯤ ꯑꯦꯟꯖꯦꯜꯒ ꯂꯤꯅꯥꯒꯒꯤ ꯆꯤꯟꯈ꯭ꯔꯕ ꯃꯔꯛꯇꯨꯗ ꯐꯝꯊꯔꯛꯂꯤ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯈꯪꯌꯦꯡ ꯌꯦꯡꯅꯔꯒ ꯄꯨꯟꯁꯤꯕꯗ ꯇꯤꯡꯉꯛ ꯌꯦꯡꯂꯗꯨꯅ ꯈꯔꯒ ꯆꯠꯊꯣꯛꯅꯩ ꯄꯨꯟꯁꯤꯕ ꯂꯥꯏꯖꯒꯤ ꯃꯃꯥꯏꯗꯨꯗ ꯄꯥꯏꯔꯗꯨꯅ ꯑꯉꯥꯡ ꯒ꯭ꯌꯥꯟ ꯇꯥꯔꯕꯁꯦ ꯑꯉꯥꯡ ꯁꯅꯥꯍꯜꯁꯨ ꯊꯋꯥꯏ ꯋꯥꯅ ꯚꯦꯃꯥ ꯅꯪꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯕꯅꯦ ꯍꯟꯗꯛꯃꯨꯛꯇꯤ ꯂꯥꯏꯖꯗꯣ ꯒ꯭ꯌꯥꯟ ꯂꯥꯛꯄ ꯃꯥꯜꯂꯤ ꯁꯣꯔꯗꯣ ꯁꯥꯡꯅ ꯍꯣꯜꯂꯒ ꯃꯃꯤꯠꯇꯨ ꯇꯞꯅ ꯄꯥꯡꯊꯣꯔꯛꯂꯤ ꯔꯟꯕꯤꯔꯁꯨ ꯃꯈꯨꯠ ꯅꯥꯝꯃꯗꯨꯅ ꯂꯥꯏꯖꯒꯤ ꯃꯀꯣꯛ ꯑꯆꯣꯠꯄꯗꯨꯗ ꯇꯞꯅ ꯅꯥꯟꯊꯕꯤꯔꯗꯨꯅ ꯚꯦꯃꯥ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯂꯥꯏꯖ ꯃꯃꯤꯠꯇꯨ ꯔꯟꯕꯤꯔꯗ ꯎꯏꯔꯨꯝ ꯌꯦꯡꯂꯒ ꯇꯥꯔꯦ ꯍꯥꯏꯕꯒꯨꯝ ꯃꯉꯛ ꯅꯣꯝꯂꯗꯨꯅ ꯃꯃꯤꯠꯇꯨ ꯑꯃꯨꯛ ꯑꯣꯏꯁꯤꯟꯈꯤ ꯄꯨꯟꯁꯤꯕ ꯂꯥꯏꯖꯒꯤ ꯃꯁꯥꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯗꯨꯅ ꯔꯟꯕꯤꯔ ꯁꯤꯗ ꯁꯨꯃꯥꯏꯅ ꯂꯩꯔꯗꯤ ꯌꯥꯔꯔꯣꯏ ꯔꯨꯝꯗ ꯄꯨꯁꯤꯜꯂꯁꯤ ꯍꯣꯏ ꯑꯩꯒꯤ ꯔꯨꯝꯗ ꯑꯣꯏꯅ ꯄꯨꯁꯤꯜꯂꯁꯤ ꯅꯪ ꯐꯤꯔꯣꯜꯗꯣ ꯆꯣꯠꯂꯦ ꯑꯩ ꯊꯥꯡꯂꯒꯦꯁꯦ ꯑꯁꯤ ꯍꯥꯏꯔꯒ ꯄꯨꯟꯁꯤꯕꯅ ꯂꯥꯏꯖꯕꯨ ꯐꯩꯕꯝꯅꯅ ꯄꯝꯈꯠꯂꯒ ꯒꯝ ꯆꯠꯂꯤ ꯃꯌꯥꯝꯗꯨꯁꯨ ꯄꯨꯟꯁꯤꯕꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯛꯂꯤ ꯔꯥꯁꯨ ꯊꯋꯥꯏ ꯌꯥꯝ ꯋꯥꯅ ꯄꯨꯟꯁꯤꯕꯒꯤ ꯅꯥꯀꯟꯗꯨꯗ ꯆꯦꯟꯆꯠ ꯇꯧꯗꯨꯅ ꯆꯠꯂꯤꯕꯗꯨ ꯄꯨꯟꯁꯤꯕꯒꯤ ꯃꯤꯠꯆꯤꯗꯨꯅ ꯍꯥꯏꯐꯦꯠ ꯎꯔꯤ ꯆꯠꯂꯝꯕꯗꯨ ꯆꯞ ꯂꯦꯞꯂꯒ ꯄꯨꯟꯁꯤꯕꯗꯨ ꯔꯥꯁꯇ ꯃꯃꯥꯏꯗꯨ ꯑꯣꯟꯁꯤꯜꯂꯛꯂꯒ ꯔꯥꯁ
ꯅꯣꯏꯗꯤ ꯀ꯭ꯂꯥꯁꯇ ꯆꯪꯉꯣ ꯆꯠꯂꯣ ꯔꯥꯖꯇꯣ ꯊꯪꯂꯝꯕ ꯈꯣꯡꯊꯥꯡꯗꯣ ꯆꯞ ꯂꯦꯞꯂꯗꯨꯅ ꯍꯣꯏ ꯁꯥꯔ ꯄꯨꯟꯁꯤꯕꯗꯨ ꯈꯛ ꯍꯥꯏꯔꯝꯂꯒ ꯌꯥꯝ ꯊꯨꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯂꯒ ꯇ꯭ꯔꯦꯟ ꯆꯠꯈꯤ ꯔꯥꯖꯇꯣ ꯂꯥꯏꯖꯤꯒꯤ ꯃꯅꯥꯛꯇꯗꯤ ꯆꯠꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯄꯨꯟꯁꯤꯕꯅ ꯀ꯭ꯂꯥꯁ ꯆꯪꯉꯨ ꯍꯥꯏꯕꯗꯨꯗ ꯎꯄꯥꯏ ꯂꯩꯇ ꯃꯃꯥꯏꯗꯨ ꯇꯞꯅ ꯂꯩꯊꯣꯔꯛꯂꯒ ꯈꯣꯡꯊꯥꯡꯗꯨ ꯇꯞꯅ ꯇꯞꯅ ꯊꯥꯡꯂꯗꯨꯅ ꯀ꯭ꯂꯥꯁꯔꯨꯝꯗ ꯆꯠꯈꯤ ꯃꯌꯥꯝꯗꯨꯁꯨ ꯔꯟꯕꯤꯔꯒꯤ ꯔꯨꯝꯗ ꯂꯣꯏꯅ ꯆꯪꯁꯟꯅꯩ ꯄꯨꯟꯁꯤꯕꯅ ꯂꯥꯏꯖꯕꯨ ꯐꯃꯨꯡꯗ ꯇꯞꯅ ꯇꯨꯝꯊꯍꯜꯂꯤ ꯑꯗꯨꯒ ꯂꯥꯏꯖꯒꯤ ꯀꯣꯛꯇꯣꯟ ꯃꯄꯥꯗꯨꯗ ꯂꯦꯞꯂꯒ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤꯕ ꯂꯥꯏꯖꯗ ꯃꯨꯟꯅ ꯌꯦꯡꯂꯗꯨꯅ ꯂꯩ ꯃꯌꯥꯝꯗꯨ ꯏꯀꯣꯏ ꯀꯣꯏꯅ ꯂꯦꯞꯂꯤ ꯔꯟꯕꯤꯔꯗꯣ ꯐꯃꯨꯡ ꯃꯆꯤꯗꯨꯗ ꯐꯝꯊꯔꯛꯂꯒ ꯑꯩꯈꯣꯏ ꯕꯦꯝꯃꯁꯦ ꯀꯅꯥꯒ ꯂꯦꯞꯃꯤꯟꯅꯩꯅꯣ ꯑꯟꯖꯨꯗꯣ ꯌꯥꯝ ꯄꯥꯈꯠꯅ ꯑꯩꯒ ꯂꯦꯞꯃꯤꯟꯅꯕꯅꯦ ꯁꯥꯔ ꯅꯨꯡꯁꯥꯁꯦ ꯀꯣꯛ ꯉꯥꯎꯏ ꯍꯥꯏꯔꯝꯂꯒ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯁꯨꯝ ꯇꯨꯊꯈ꯭ꯔꯦ ꯑꯣ ꯅꯨꯡꯁꯥ ꯁꯥꯕꯁꯤꯗ ꯃꯀꯣꯛꯁꯤ ꯉꯥꯎꯈꯤꯕ ꯑꯣꯏꯔꯝꯃꯅꯤ ꯄꯨꯟꯁꯤꯕꯁꯨ ꯑꯟꯖꯨꯗ ꯌꯦꯡꯂꯗꯨꯅ ꯑꯟꯖꯨ ꯃꯥꯒꯤ ꯇꯥꯏꯒ ꯐꯨꯔꯤꯠꯀꯤ ꯀꯨꯟꯗꯥꯝ ꯑꯃ ꯑꯅꯤꯒ ꯂꯧꯊꯣꯛ ꯃꯁꯥꯁꯦ ꯏꯪꯍꯟꯗꯗꯤ ꯌꯥꯔꯔꯣꯏ ꯑꯟꯖꯨꯒ ꯂꯤꯅꯥꯒꯁꯨ ꯆꯪꯁꯜꯂꯛꯇꯨꯅ ꯂꯥꯏꯖꯒꯤ ꯅꯦꯛ ꯇꯥꯏꯒ ꯐꯨꯔꯤꯠ ꯀꯨꯟꯗꯥꯝ ꯑꯅꯤꯗꯨꯒ ꯂꯧꯊꯣꯛꯂꯤ ꯑꯦꯟꯖꯦꯜꯅ ꯈꯣꯡꯎꯞꯇꯨ ꯂꯧꯊꯣꯛꯄꯤꯔꯛꯂꯤ ꯁꯅꯥꯁꯨ ꯂꯥꯏꯖꯒꯤ ꯂꯥꯏꯕꯛꯇꯨꯗ ꯇꯞ ꯇꯞ ꯄꯥꯏꯔꯗꯨꯅ ꯃꯀꯣꯛꯀꯗꯤ ꯏꯪꯂꯦꯅꯍꯦ ꯃꯁꯥꯁꯨ ꯁꯥꯒꯠꯄꯗꯤ ꯇꯧꯗꯦ ꯔꯟꯕꯤꯔꯅ ꯕꯕꯥ ꯃꯈꯜꯂꯨꯔꯅꯨ ꯀꯩꯁꯨꯝ ꯇꯧꯔꯔꯣꯏ ꯅꯨꯡꯁꯥꯗꯨꯗ ꯃꯀꯣꯛ ꯉꯥꯎꯕꯒꯤꯅꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯁꯅꯨ ꯑꯦꯟꯖꯦꯜ ꯅꯪꯗꯤ ꯍꯧꯖꯤꯛ ꯀ꯭ꯂꯥꯁ ꯂꯩꯔꯝꯂꯣꯏꯅꯦ ꯂꯩꯇꯦ ꯇꯥꯃꯣꯆꯥ ꯑꯗꯨꯗꯤ ꯕꯕꯥꯒ ꯅꯪꯅ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯣ ꯄꯨꯟꯁꯤꯕꯒ ꯑꯩꯒꯗꯤ ꯐꯥꯔꯁ ꯄꯤꯔꯤꯌꯠ ꯆꯪꯗꯣꯏꯅꯤꯅ ꯊꯣꯛꯑꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯑꯟꯖꯨꯒ ꯂꯤꯅꯥꯒꯗ ꯑꯃꯨꯛ ꯌꯦꯡꯂꯗꯨꯅ ꯅꯣꯏ ꯑꯅꯤꯁꯨ ꯀ꯭ꯂꯥꯁ ꯌꯥꯎꯔꯣ ꯆꯠꯂꯣ ꯂꯤꯅꯥꯅ ꯍꯣꯏ ꯁꯥꯔ ꯑꯩꯈꯣꯏ ꯆꯠꯂꯦꯀꯣ ꯕꯕꯥ ꯍꯣꯏ ꯍꯣꯏ ꯑꯟꯖꯨ ꯂꯤꯅꯥ ꯅꯣꯏꯁꯨ ꯆꯠꯂꯣꯀꯣ ꯀ꯭ꯂꯥꯁ ꯌꯥꯎꯔꯨꯔꯣ ꯑꯟꯖꯨꯒ ꯂꯤꯅꯥꯒꯗꯣ ꯆꯞ ꯃꯥꯟꯅꯅ ꯍꯣꯏ ꯁꯥꯔ ꯑꯅꯤꯗꯨꯁꯨ ꯄꯨꯟꯁꯤꯕꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯔꯤ ꯃꯔꯤ ꯊꯣꯛꯈꯤ ꯔꯟꯕꯤꯔꯁꯨ ꯄ꯭ꯔꯞ ꯊꯣꯔꯛꯂꯦ ꯃꯥꯅ ꯊꯣꯡꯖꯤꯜ ꯌꯧꯔ ꯐꯥꯎꯕ ꯄꯨꯟꯁꯤꯕꯅ ꯃꯆꯤ ꯂꯦꯡꯗꯅ ꯂꯦꯞꯂꯒ ꯂꯩꯕꯗꯨꯗ ꯆꯠꯂꯝꯕꯗꯨ ꯆꯞ ꯂꯦꯞꯂꯒ ꯃꯃꯥꯏꯗꯨ ꯁꯂꯩ ꯊꯣꯔꯛꯂꯒ ꯄꯨꯟꯁꯤꯕ ꯀꯩꯅꯣ ꯂꯦꯞꯄꯒ ꯂꯩꯔꯤꯗꯨꯕꯣ ꯂꯥꯎꯅꯦ ꯃꯇꯝ ꯌꯥꯝ ꯍꯧꯖꯤꯟꯈ꯭ꯔꯦ ꯄꯨꯟꯁꯤꯕꯗꯨ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯏ ꯃꯁꯥꯗꯨ ꯏꯊꯛ ꯊꯛꯅ ꯍꯣꯏ ꯂꯥꯛꯑꯦ ꯋꯥꯍꯩꯗꯨ ꯍꯥꯏꯔꯒ ꯄꯨꯟꯁꯤꯕꯗꯨ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯔꯛꯂꯒ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤꯕ ꯂꯥꯏꯖꯒꯤ ꯃꯥꯏꯊꯣꯡꯗꯨꯗ ꯊꯧꯔꯕ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯔꯨꯝꯗꯨꯗꯒꯤ ꯄ꯭ꯔꯞ ꯊꯣꯔꯛꯂꯤ ꯔꯟꯕꯤꯔꯒꯤ ꯔꯨꯝꯗꯒꯤ ꯈꯤꯇꯪ ꯆꯠꯂꯝꯂꯕꯅꯤ ꯄꯨꯟꯁꯤꯕꯗꯨ ꯀꯔꯤ ꯈꯜꯂꯛꯄꯅꯣ ꯈꯪꯗꯦ ꯃꯃꯥꯏꯗꯨ ꯑꯃꯨꯛ ꯁꯂꯩ ꯊꯣꯔꯛꯂꯒ ꯆꯦꯟꯆꯠ ꯇꯧꯗꯨꯅ ꯂꯥꯛꯂꯒ ꯂꯥꯏꯗꯨꯅ ꯂꯩꯍꯧꯕ ꯔꯨꯝꯗꯨꯗ ꯆꯪꯂꯛꯂꯤ ꯕꯕꯥ ꯁꯅꯥꯒ ꯑꯦꯟꯖꯦꯜꯒꯗꯨ ꯈꯪꯌꯦꯡ ꯌꯦꯡꯊꯣꯔꯛꯂꯤ ꯀꯩꯗꯧꯔꯦ ꯄꯨꯟꯁꯤꯕ ꯄꯨꯟꯁꯤꯕꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯌꯥꯝ ꯁꯦꯔꯤꯌꯁ ꯑꯣꯏꯔꯗꯤ ꯐꯣꯟ ꯇꯧꯔꯛꯑꯣ ꯑꯩ ꯐꯠ ꯂꯥꯛꯀꯦ ꯕꯕꯥ